Kuki khulai paiba singna Maheiroi ani minungshi leitana hatokpikhiba amadi meehat adugi achumba wayel phanghallu haina khongjang changshinkhiba Maheiroi singda security force na chathakhiba henba thouwong adu yaningdaba phongdoktuna ngarang Delhi ge Vijay nagar Single Storey da leiba Bhagat Singh Park da Manipur ge Maheiroi chamanga Romna candle light vigil ama Pangthokhre. Manipur Students Association Delhi Masat United Culture Students Delhi Association of Manipuri Muslim Students amadi Manipur Innovative Youth Organization Delhi na punna sinduna pangthokiba thoram aduda laikidravi hizam linthoi ngambi amasung fizam hamanjit ani gi thawaina mapugi nakta ingna chingna leiruna ba thauniki misi asigi matangda mari lainaba singna atuba matamda mihatba singfaduna logi matung ina matik chaba chairak miyam khangna pibinabasu saruk yakiba singna taksilakli Nakalamaromda misiasigi matangda achumba wayel tobiyu haiba demand tawraduna khongjang changshinkhiba pikliba Maheiroi singda security force na chathakhiba henba thouwong adu condemn tawbaga loinana thaudok aduda soklaba thauna afaba Maheiroi sing adugi damak miyamna lepli adum oinamak leibak miyam gi apamba karino masak khangna leingakna thabak tawduna hauzik thokliba irang ase atuba matamda waroisin puraktuna tangdu leitaba mahusagi punsida hanjil hanbiyu hainasu thoram aduda saru yakiba Maheiroi singna mari lainaba singi pungning singsilakli